अहानबदा मरुओइबा पाउ फाउनबा वाटपदगी पामदबा थौदोक थोखिबनी हाइना होम मिनिस्टर गोविंदासना फोंदोरक्ली। लोगी वांगमदा चंगसिलक्पा इलीगल इमिग्रेंट्स अमदी फॉरेनर्स सिंग खंतोकनबा लोइनना मसागी मरमदा हननखिनबगी थबक सिंग स्टेट लेंगाक अमदी यूनियन टेरिटरी एडमिनिस्ट्रेशन दा सिनखरे हाइरी। मणिपुर की माइकई मई चाकली नॉर्मल से पुरकनबा सेंट्रल लेंगाकना अकन मियेंग चंगहनदनबगीदमक गवर्नर एमपीसीसी की प्रेसिडेंट 𝐋𝐢𝐯𝐬 इबोबीना लुचिंग टीम अमना मेमोरेंडम पिसनख्री। खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चरीबा नुमिदांगी पाउ मियेंग ताबिरिबा पुमनमकपु अहानबमक्तदा तरामनोक्चरी हौजिक पाउ मचखैन पिजरी। पाउ फाउनबा वाटपदगी पामदबा थौदोक थोखिबनी हाइना होम मिनिस्टर गोविंदासना फोंदोरक्ली। ngasi manipur da laiba new secretary ta pangthokipa paugi mifam amada home minister govindas makata na hai ngarang bishnupur district ki thinungai da thokiba pamdaba thodok adu pau fongnaba watpadagi thokibani thodok adu da miyamna mob sagatuna munkiba nongmai nipan recover tawba ngamle thodok adu karamna thokibano haibagi matangda home minister na makata na hai ngarang CISF amadi airport police na thiba humbagi thabak chathabada drug lalonba ama faba ngamki mahangna haidorakpagi matung inna kulai lotfam haidorakpadagi potlam sing adu fagatnabagi damak air personnel singna thinungai lomda haitharakpani makhoi marakta chandel naga furuki personnel ama yauki amadi personnel sing adu civil dress oibada natana kulai loina bana maram oiraga kuki yaure haina social media da video namduna thadorakpadagi pamdaba thodok adu tonga na maram oiraga thokibani makata na miyam na mari makhong khangdana tonga thazabiganu amadi air personnel sing adugi marakta kuki yauki balaiti haina mahakna makata na fongdoraki nupi sina law basida mayam si hopsi laga gari si nungna thar matung sida asigi si law badagi khoisang noraba praja singchina gari si tanagade gari si nung thaba hokpadagi telephone da pau pinaraga thinung hai ningthokong dagi gari si lanthokra matung da thinung hai sida mayam sina thatlaga haibadi kuki masa yaura haba pau si akoi aran wa mana maram oiraga haijaba tare ko khadang khanda hogabaduna maram oira haraga thinung ai sida praja na thatlaga akoi singsi kanano na koi haiba kanda akoi gi manungda asam rifle soibane makoi si ki loi thangboi akoi si asam rifle sne haira kanda aduda kuki ama yaure haibigi wakalon sida mayam sina ana violent oiba maungda makoi da attack tawpa tawku matam da manungda lai khara su yarami lai khara yawba asina maram oiraga amuke hena praja da singna hanba ama pokuduna maram oiraga thodok asi gari du mai thare gari makoi gi laminaba gari ama makoi dagi lai munre makoi su yam thina pura kanda commando singna makoi rescue tawi du praja na so muk makoi mi am su mu rescue tawi koi praja khungang adugi praja singda loina na koi gi kangu amana group amana haron group amana moi local gi oiba na haron group amana mu makoi se rescue tawon ada aina mayam da thamjani sidi akoi hekta yamna nungai taba laibak thiba thodo ama ko matungda tang taret tugi afternoon maktada akoi all party gi meet ama honorable chief minister gi lising makada akoi thamjabani adu ki hek followed by security akoi gi lejariba state ki security singi oiba akoi meeting ama mu thamjara kanda akoi trade bear thokdoksigi matangda athu matamda akoi thigatpa perpetrators singbu within 24 hours da
अखोई हिंगना नत्रगा सीना मखोई बखोई फाननब होनबना सिंगबा ऑनरेबल चीफ मिनिस्टर के अकनबा याथंगी मतुंगिना सिक्योरिटी ये अदुगुमलबा स्टेट की मीटिंग सिंग लोइसिले अदुगा आर्मी की मतिंग सेंट्रल पैरामिलिट्री फोर्सेस की मतुंगिना अखोई ngasi फावबा नमित अदुदगी बॉम्बिंग ऑपरेशन सी लेप्तना ngasi फावबा कोई चथजरले लाइबक थीबदि ngarang si अखोई चेराव नुमित सोइबा गौरगी चेराव नुमित सोइबा अदुगा मणिपुर द लेरिबा CSO पुनमंगसु चेराव बनिना अखोई शांति थमननबा अखोई हिंसा गोइबा थबक एनी काइंड ऑफ एजुटेशन सिंगसी अखोई ngarang si lepnanabagi adugumba wa khara tana ki haibagi akoidasu paw leije adugi matungina akhoi hawdok ama phawba thoktanaba akhoi ishordasu khurumjabane adubu laibak thibadagi tang nipan da honorable chief minister gi lising makhada security combined security review meeting ama akhoi phamba duda mamang dasu ayang thamjakiba akhoi sarkar asina arms ki smuggling drug ki smuggling na singba adugumba singa se khoi toba yaroi akoina angamba sakti thadokuna akhoi tungi future mangda wa drug aduga arms ki manipur sida already problem le pun mak singa si akhoi leitarna ba akhoi sarkar sina honagani madu honabadana akhoi punamang mateng pangadabani haibagi akan ba wafam ama akhoi unified command gi adugumlaba tang ni pangi meeting aduda की मतुंग इना MHA ना थोपा नोटिफिकेशन अमदा लोन यादब मौंगदा लेबाग असिदा चंगलपा फॉरेनर्स अमदी इमिग्रेंट्स सिंग अककनब मफम अमदा थमदुना बायोग्राफिक अमदी बायोमेट्रिक लौदुना सासिनब डॉक्यूमेंट सिंग कक्थतुना मासागी मरमदा डिपोर्ट तौनबगी थबक सिंग स्टेट गवर्नमेंट अमदी यूनियन टेरिटरी एडमिनिस्ट्रेशन सिंगदा सिनख्री मतम इना सेंटर नसु इलीगल इमिग्रेंट्स सिंग खंदोकनबा स्टेट लेंगाक अमदी यूनियन टेरिटरी एडमिनिस्ट्रेशन सिंगदा इंस्ट्रक्शन सिंग पीख्रे लोनना पीरिबा गाइडलाइन सिंग मतुंग इना मरी लेनबा ऑथोरिटीज ना इलीगल इमिग्रेंट्स सिंग खंदोकनबा गिदमक्ता मरुइबा थबक सिंग पाइखतनबा स्टेट लेंगाक अमदी यूनियन टेरिटरी एडमिनिस्ट्रेशन सिंगदा खंगनख्रे हाइना पाउकुम चे असिदा मखातारी मणिपुर की माइकई मई चाकलोलिबा से नॉर्मल से पुरकनबा सेंट्रल लेंगाकना अकनबा मियेंग चंगहनबगीदमक गवर्नर द MPCC की प्रेसिडेंट ओक्रम इबोबीना लुचिंगबा टीम अमना मेमोरेंडम पिसनख्रे इम्फॉल की लोक भवन ममांगदा पाउमी सिंग उनबा अमदा महाकना मखाताना हाई ट्रोंगलाउबीदा थोकिबा थौदोक अदु अहिंग नोंयाईगी मतमनी मदुगी मतुंग CRPF ना नोंमई कापतुना मिचम हालिबा अदुना नुंगथिलगी मतमनी मरगसिदा पुंग 10 हेना गेप लई मसिदा मियामगी मोब हंथनबा लाठी चार्ज तौबा नत्रगा वाटर कैनन सिजिनबा नत्रगा टियर गैस सिजिनबगी महुता करिगिदमक्ता डायरेक्ट ओनसिंदुना CRPF ना मिचमदा नोंमई कापलिबनो मियामगी मोब नमथनबा मीन्स मयाम अमा लेरबसु मसिगी महुता अतमना नोंमई काप असिना स्टेट असिगी लो एंड ऑर्डर की फिबम असि मरिंग मरांगबो ओहेले पिकलब स्टेट असिदा मैतै कुकी अमदी नागा कुकी की मरक्ता क्लैशेस ठोकपा असि अतोप स्टेट ओइरमलबदी असुम सेंटर न तुमिना येंगदुना लेगेद्रा हाइब वाहंग हंखी लोइनना मसिदा पॉलिटिकल की खुदोंग चाब लौब नते मियामगी अचुंब वायल फंगनबा अमदी स्टेट असिदा नॉर्मल से पुरकनबगीदमक सेंटर लेंगा की लुचिंगब सिंग हकथेंगना उनबा मतम चंगदबना मरम ओइरगा पुमनमक महुत सेंदुना लेरिबा गवर्नर ना मेमोरेंडम पिसनबनी गवर्नर की माइकई सु पॉजिटिव रेस्पॉन्स पिरखी हाइना महाकना मखा ताखी ऑनरेबल चीफ मिनिस्टर की बंगलो ऑल पॉलिटिकल पार्टी की मीटिंग तौरे अखोइजु इनवाइट तौरक्तना अखोइजु दुम सजेशन तौबा याबा हाइबा याबा मणिपुर की लेरिबा हुजिक लेरिबा सिचुएशन सिदैदा अखोई सजेशन खरा तौजरमे अदुबु चथरइबा मणिपुर की ट्रेन तौरिबा CRPF ना डायरेक्ट
ekta kapaga mi anihum sibak adu thodok sidi mayam nasu hena tabira mani press ki sinau singnasu baro matung pung amagi adai da nongalam dai da haiba tare thokpa thodok ni adu orgadi CRPM na kapi ba nongmai sina pung baro matung da haiba tare adu di huge gap pung tara hena lei hreba gap se masidai da karigino state forcing se either it may be Bishnupur district tagi oiro or even Imphal East West Thawan dagi bhoba laaga pungkhai ma pungama changadaba natieba state force se rest tawsalaga madudai da moina lathi charge tawbani khangde water cannon sinabani khangde tear gas shell sinabani khangde tawraga innocent life mi ahum amasu CRPM na kapna hatkriba se masisu laina dum kalamba yabani adu karigino aduga CRPF na moi karigumba upai leitadana kapa khopa tawta su ahan bada moi ju sumsoi soidana crowd dispersed onana bi upai di lerum gani ba moi du su tear gas shell ni khangde water cannon mak leitraga su lathi charge tawbani khangde amani khangde tawrum gani aduga naknari ba Bishnupur ki Imphal East West even Thauban bhoba Chursanpur du di la pulakre adu dai da pau pidana even kapagasu karigino blank pair hana tawdaba karigino adu kapasu makhong da kaida kaptadana direct kapasidi masidi state sigi law and order se kanana control tawrino kramai tawrino DGP na kari hairi security advisor na kari haibana chingmasi punamakse akhoi gidi opposition ni haidana khoi rajniti gi khudong saban launana ba aduga politicalize tawna ba political benefit pangnana begin nate sida leiba governor se akhoi di rashtrapati gi bharat ki president gi behalf ta leibanina president unaba prime minister unaba home minister unaba natraga so akhoi gi sidaida governor se unarga manipur gi leiriba situation day by day sum social eba mayam puna maksing se karino akhoi manipur sibu india gi saruk ama natrabra akhoi gi manipur se tawriba sida leiriba phibam se atopa state amada tawba taragadi sumai tawdna tawgadra haibase akhoi sumtha thajadi ba khoi masi akhoi bharat ki president da bharat ki prime minister da or the home minister da akhoi state sida leiriba phibam se masi karam matam da yariba makai thuna normalcy laknana ba haidna akhoi memorandum pibani haidna akhoi sumaina thamjige torong laubida huji khoi meitei ga kutki ga taunari ngai gi marak sidaida somda ukhulda litanda amuk naga ga kuki ga amuk toriba manipur se pik khaba state sida maikai khuding mak mai saksalak pagi maungda masi government of India sina leiriba center gi government aduga state government sina karino moi yengiba tauriba phibam si karai dano akhoi se haibam khangdabagi phibam amda laeba manipur se aduna masi pikhraba state sidaida tauriba maung se maikai khuding mak loina ba naga ga kuki ga sida torong laubi ga tauriba mayam puna maksing se akhoi di government of India gi seriousness commitment aduga state government gi su akhoi tawum thokba duty se masi control tonana ba se yu udaba aduna noma gi praja sing si awaba henjalakpa tawriba mayam pudam muksida koi honorable governor unarga masi appropriate action lokat biu haidna thamgeru bani abo aduga ngarang akhoi gi thinung bai da thoki ba thodok se ngasi home minister na press meet tawu matamda miscommunication thokpada gi amam lai gra tare tawrije gi samvidhana piba moi gi right ni adu moi na masi properly handle tawgadabani miscommunication haji phagi oiba yaba potna tieba thank you nahan manipur da Tronglaubi thaudopu yaningdaba phongdoktuna ngasisu maikai kayada yaningdabagi khongjang changsinkhre Khurai Larik Yingbam Awang Lekai Lamjing Nupi Luki Maira Paibi Singna Sinduna Ngasi Tronglaubi ki thaudopu yaningdaba phongdoktuna wakat mifam famki wakat mifam adu da sarugya khibi amana phongdorakpada Tronglaubi da pikliba angang ani amadi miyoi ohum hat khibagi thong akan mamongda yaningde ngaihak laitana pamdaba thaudok sing mafam sin duna thoklipa asi lengakna chapchaba miyeng changbiu fam konduna leibagi mahut ing tappa purakna ba hotnabiu mama oibi singna ahing nungsil khangduna
वाना होटनारिबसिंग लेंगाकना खंगबिदुना अचुंबा वाल पीबीदुना इंग तप्पा पुरकनबा होटनाबियु हाइना फोंदोरखी नाकन अमरोमदसु वाइटोन लमखाइदा लेबा लिटिल हाउस स्कूल गी माहिरोइसिंग असु हौखिबा तांग तरेता थोखिबा तमथीरबा मिहाद अदुबु यानिंगदबा उतुना अचुंबा जस्टिस पीनबा माहिरोइसिंगना यानिंगदबगी खोलाउ लाउदुना खोंजंग चंगसिंखी लोइनना ट्रोंगलाउबी थौदोक अदुबु यानिंगदबा फोंदोक्तुना महाराज गर्वनिवास मेमोरियल क्लब अमदी अपुनबा नुपी खुनाई चौखटलुप निंगथे पुखरी मपालना पुन्ना खुसनमदुना वांखै अंड्रो पार्किंग गी लंबी थिंगबगी खोंजंग चंगसिंखी अदुम मतम खुदुमता अमदम मफम अमदम थोकरी मफम अमु थोकरी सुमाइना थोकना अदुम लैबसिना अखोइसे पेंदबगी गाते ममा ओबी खलाउसे लाउबदा अखोइ चोकथाबा लैते हुजि फौदा अदुबु ले हुजि पालिबा लेनाक्सिना करी मरमगी सिबु सुमाइना सम लेहनना अखोइ मयामसे वाबगी पंखैसे फंगबने अखोइसे अदु मखोइना करीमता खंगदबदौना फंग कोलगा लैबदौना अदुम तौरिबसे अखोइ याजनिंगदे मसागी फंग कोनबगी महुता लैबाकी इरांगसे करमाइ नेमगदगे हाइदना मयाम सैदे एमएलए मयामसे चुंगसनदना खनबिदना दिल्ली दिल्ली चक्रे पाइसनग्रे है अदुगा सहीदा अवोनबा मतदि पोरक पलेते अखोइ सहीदा करी अहोबो पोरके मोने चलुबगी हलाए अदुम हमु हमुने चले हमु हमुने अखोइ मसिना समाइ सुम लैबा तंगदु लैतादबा फिल्मदा लैरिसे अखोइ पामजद्रे अदुना अखोइ सहीदा मिहाट प पुथोपियु मतम जे अखोइ मतम कक्तना सहीदा बन तौसलगा अंगांग लाइतंबा मयाम जे लेफलगा करी अवोनबो पोरकतोइनो अदुना मतम खतंग सिदा अखोइना अवोनबसे पोरकनबा तौहनबियु हाइना अखोइ ओनरबे सेम अखोइ हुजि पालिबसे सहीदा अखोइ हाइजनिंगी अदु हानगी लैरिबा एमएलए मयाम लैरिसे ngasi phawda sit munadana huji phawda sitse yenthongtagri lairise sisu angakpamni akhoi haijani adunga makhoi gi suguma sit ki maramdari khanarangani laibaki awana suguma dadi makhoi ka suna chungdieba aduna ima mayam jina hau chungdana ahing tumdagai huji moirang da tronglawbida ahing yare haiba je khoisu ta jai adu masi mayam je mama oibi mayam wari baje karimta khangdabadong ngasi bu lairise akhoi yajaningde mama oibi mayam je thongna je akhoi hanba laitana changjan gini mihar po pothotribo aduna athu mathamda mihar po pothopiu habase akhoi mama oibi akhoi khola nahan mamangda april gi tang tare ki ahingda mama machana nungaina tumduna leiringaida fatraba kuki terroristing na bomb attack tawduna angang ani bo hatpiki masida aikoina angang ama oina nungaitaba phongdokchari amasung CRPF na micham awumbusu nomaina kaptuna hatpiki inda lerba ta khoji safe oidre manipuri yori taiba la sina yawi jaba khangre laiba adu pa khangre tumul tuba khangre akoina se khoi jaga si kadai deno yo ji pambiwa manipur gi pipu yamna akoi ba mukta kanbiu अपुनबा नुपी खुनाई चापन कांगु इंजम मपाल अनि पुना खमनागा थिंजाबने ngase khoi thingjariji maramdi handak ta khoina May 23 dagi dadana lairapodai khoi kitang in tappa kitang keno tawba ma santi la ena hairaga dumina matam khara laira matungda amuk nong na face attack tawraga yumda tummaga leijaba mama macha do mama na kola tumma leijaba mama macha do bom na attack tawraga hatopire adu hatopiraba yamin leitana hatopiriba dugi jam ba khoi civilian kharana adugi damakta amuk protest tawba matamda civilian jing du jamu min leitana nongmai kapaga hatpa Shibana will play a soap Katana, and do the Manga paint the Nashi and say, total shut down the Aquina, cannot of the Boina. Imphal East District ki nongsham da laiba pambai na luchungba UNLF ki kem hongdok pa yaroi haina miyam na tholak tuna athingba pikre nongsham da laiba chaniga maudraga humdo shuba battalion da laiba kader singh chatnaba kumtharakpada nongsham gi miyam na tholak tuna athingba thamki athingba biba adu da tangkhul nupi kaya su tholak tuna sarugya ki Makai adongi miyam na phongdorakpada chaniga maudraga humdo shuba battalion gi kader singh laibana maram oiraga yeknaba singna khamelok amadi akoibida lairiba mafam singda pamdaba thodok chatharakpa ngamdribani kader singh gi mahota CRPF na mahut sillabadi miyam na leitana leiba ngamloi leingak na makhoi gi firem hongdok handuna kader singh lengna adumak thambiu haina mari leinaba singh gi pukning chingsilakli MPF Pambai ko. Hey, MPF Pambai
group layangna thengla ribe MPA camp layangna thengla ribe MPA camp layangna thengla ribe MPA camp layangna camp layangna Hairok MYC na yaning da bafongdokre yamna thamoi sokpa thodok amagi manung chana tha siki taruk amasung tere kilo na ba ahingda Bishnupur district ki Tronglaubi awang laikai da kuki narco terrorist singna bom kapsilaktuna pikliba angang ani hat kiba amadi madugi makha tarakpa khongjangda CRPF na kablakpa nongmai maruna panduna laikidaba thodok adubu pen da bafongdokladuna ngarang numidang pung 8:30 da Hairok part 1 mayai laikai youth club MYC na senduna laikai asida candle katuna awaba fongdokri ngarang gi awaba fongdokpa aduga mari leinana Hairok MYC ki secretary Hendrik Thopchomna fongdokhibada hauji ko ki militant singna maichai da nongmai kapning matamda kapa haning matamda hatpa asida ngasi faubada Paliba Sarkar asina mana pangba saduna karimata tasinadana leishinba aduga magi board ki career da soidraga lore haiduna leinari ba asi MYC club na yamna chawna condemn tawri haina fongdokre ngasi gi famnaiba singna ai gi imungda thokti haiduna leinari ba amadi mama oibi kayana macha kaina bagi tengtha kolna niliba asi nongmadi shoidana yorokpa yai haiki Henrik na makata na fongdokibada haukiba tha kharagi mamangda jeri da sunupi angang singbu yam nungshi haitana hatkiba adusu adumak matam khara namshillaga thamkhraga irang adu ngapigani irang adu yashinaki asumna handaki matang asida su namsillaga thamge haibagi mawong manba ama sarkarna tawrakpa asi yaningde ngasi aikhoina maira thamduna awaba fongdoklibasi laikidraba sing adugi thawaina ingna chikna leiruna ba pangthokjabani haujik sarkarna irang asibu Namat ke haibagi mawong asi tawbiganu karigumba tawraklabadi MYC club na tuminna leiroi haiki ngasigi awaba fongdokpa aduda club asigi members amadi maira paibi kayana laikai asida minute ani tuminna leptuna awaba fongdoki thawramaduga mari leinana athuba matamda mi hatpa puthu central force ki thawong yaningde mamit tanglaba mana panglaba sarkar ki thawong yaningde haiba slogan kaya su lauki ngarang chathakiba awaba fongdokpa aduda Hairok MYC na koliba mafamgi club ki members sing mara paibi sing amadi pikliba angang kaya su thoraktuna saru yaki akoi kuki militant sing asina hatingba matamda khoi mi se yumda changsalaga phaw hat ko aduga ngasi phaw sarkar sina mami tangdur mana pangduna leiba aduga mai magi board ki career soi draga loire hana leinai ba thoso ase ahan makta da khoi MYC club ki site ki condemn tawi aduga ngasi ki phamnaiba chindong kaidong singduna ai gi imungda yorokte hana leiriba ai ge imungda nomor taga nomu yorokhiba yai ngasi ki mama obi kyan macha kaina bagi tengkha khona nilliba adu asida natana jiri gi thamdok tasu akoi nupi angang singbu yamna brutal obi killing yamna chatiba mongda hat kiba sisu akoi gi matam khara namsallaga thamgibna marmorga adum irang yanagi asumain tawraga handak ki sisu adumai dum namsallaga lotion gyana khalliba sarkar gi thawong akoi MYC club ki site gi yaning de akoi ngasi gi thogdoksina ahan brate akoi khongjang kyam changsan gre adubu khongjang khak changsan bi mahuta laikhidrabagi thawaina atama santiuna leina bidamakta akoi ngasi gi candle lightning gi function sakoi pangthok sabani aduga makha tabdasu akoi sumai sum tawraga namhat kyan khanbase akoi sarkar gi site gi tawbiganu akoi makha taba akoi tongan khongjang kya changsan lakini habase ngasi gi club mara paibi amade akoi gi youth singi asetpa phirep ni habo khong khari thamjaraga Manipur gi miyam gi mapi mapa sakna aikoi bu ngakpi senbina bathagat ki ba mihut singna amaga inthok insin tawnaduna lingjel manaba ngamdana leiba asi tawbiganu mihut singna amata oina punsinduna waraba miyam asibu ingna chikna leiba fanganbiu haina wangjing apunba mara paibi lupna mari leinaba singda appeal tawrakli ngasi wangjing apunba mara paibi lupna silaga handak Tronglaubi gi yamna thamoi shokpa thodok adubu pendaba fongdoktuna miyam gi oiba chawba wakat mifama wangjing Hairok lamkhai irabot square da pangthokpaga loinana lup asigi president Laishram Santi Devi na wafum asi wangjing gi mara paibi mayam gi mahut silaga fongdokhibani wangjing gi tongan ba laikai singdagi lakpa masing yamlaba mara paibi singi mathakta wangjing lamding kaithel ariba amasung anobada pofam famliba ima mayam amasu saruk yaduna pangthokhiba wakat mifam aduda Tronglaubi amasung Ganmolgi thodok yaningde micham hatpa lebhalu aikoi ingna chikna leiba pami border fencing loishilu highway da free movement yahalu haibana chingba thaba placard sing seasonaki ngasigi wakat mifam aduga mari leinana santina
makha tana hai ngasi adu kuina haukiba chahi lising ani ga kun ga humdoi gi me ahum dagi thorakliba irang asida manipur gi miyam awaba kaya khanguna lakli manipur da sathiba mishimina adu yam na thoklaba sifawda leiriba india lengak amadi manipur lengak na miyeng changbidana tumina kumhai yengna leiriba asi tawbiganu अथुबदा मियेंग चंगबिदुना ट्रोंगलाउबिगी मिहाता चेनब सिंह फादुना लोगी ओइबा चपचाबा थबक लोखपियु हाइबा वाफम सु थमखि तुंगदा वांगजिंग टेंथा असेंबली कॉन्स्टिट्यूएंसी की एमएलए पौनम ब्रोजेन की खुथांगदा मणिपुर की चीफ मिनिस्टर खेमचांदा वकचेरुल अमसु वांगजिंग अपुनबा मरापाइबी लुक की माइकैदगी पिशनखि लोकसभा प्रेसिडेंट लाइशम शांति देवी अमसुंग सेक्रेटरी एल उषारानी देवी ना खुयेक पीरगा पिशन किबा वकचेरुल अदुदा पल्लिबा मरुइबा वाफम सिंगदी बोम कापसंदुना अंगांग अनि हाटपदा चेनबा कुकी मिलिटेंट सिंग लेंगा असिना अथुबा मतमदा फागतलगा लोगी ओइबा अकनबा चराक पीगदबनी मखाताना मियामगी इहौदा सीआरपीएफ ना नोमै कापदा मियोय अहुम लेखिदबा अमदी कयामना असोकपन नंगहनखिबगी थौदोक अदु अवांगबा थाकी एनक्वायरी अमा तौरगा थिगतकदबनी अवाब नंगलबा इमुंगसिंगदा अचुंबा वायल अथुबा मतमदा फंगहनगदबनी लमदम असिदा लोगी वांगबदा चंगशिलकलिबा मिटोप सिंग मसक खंगदोकलगा मसागी मरमदा हलनबा लेंगाक असिना थौसिलमा पुथोकदबनी मिटोप सिंग असिना नार्को टेररिज्म की थबक सिंग चथरिबा असिना नेशनल सिक्योरिटी दा अचौबा सिंगनबा अमा ओइहले अमसुंग मणिपुर की मिसिंगदा खंगहनहनले मणिपुर लेजिस्लेटिव असेंबली की स्पीकर ना अथुबदा असेंबली सेशन अमा कौरगा लमदम असिदा अथुबदा इंगना चिकना हंजिननबा पुन्ना थौदांग लौमिनगदबनी लमदम असिदा मौसागुम फुरपुमनमक नुंसी चानना लेमिनबा याननबा पोरम यातकदबनी नेशनल हाईवे सिंगदा मैतै सिंगना अकीबा तुजुंगबा यावना चटपा यानबा लेंगाक असिना होनगदबनी येलौमी सिंगी हक कंजनबा खुदक लमदम असिदा एनआरसी चटनगदबनी एनआरसी नत्रगा मसिगा मानबा एक अमा हाना सेमलबा मतुंगदा मिकोक थिबगी थबक पाइखतगदबनी हाइरिबा वकत सिंग असि मणिपुर लेंगांगना अथुबा मतमदा थबक ओइना पांगथोक पिरकनी हाइबगी थाजबा वांगजिंग अपुनबा मना पाइबि सिंगना थमजरी लो चटनबा इंगना चिकपा मणिपुर अमा अखोइना पामी हाइबा नचिंगबा वाफम सिंगसु याउरी Now, yaning haiba wakal lokal bidang asigi ay koi mafam basida thana ase phajabani asigum loba thogdo thamthiraba thogdo ay koi nang asi manipur sida thorok liba asukuyaba 2023 me ahum dagi nang asi phawda manipur gi praja sisna awa ba jaite thamdana asuki mati manipur da misi bina thokraba si phawda ngasi sarkar gi maikai dagi thogdi phawda india sarkar ni manipur sarkar na karimba matta हन्ना यंगबितना लेरको असे कोई प्रजा पुनमकी लाइबक्तिबनी असिगुम लबा थोदो असे लेरिबा सरकार सिना कोई अथु मतमदा तोंगलौबिगी थोकिबा थोदो असिदा जेनरिबा मिहात पसे मेम अथु मतमदा पुथोकुना असुब बिचार तौबिदुना हाइबा मिहात पसे खुदता कोई फाबियु अमदी मखा ताना असिगुम थोदो से थोदना बा सरकार की माइकैदगी मियंग संबियु अदुगा ngasi mak कोई सरकार सिना कोई amana amada isina duna शुभंग लीला की ग्रुप सिंगा थमलंबा अथिंगबा कोमथोकलखरे मणिपुर के लाल हौलुक मंगाना हौखिबा चाही लिसिंग अनिगा कुनगा मंगागी मणिपुर संगाई फेस्टिवल द सरु यारुबगी दमक मणिपुर की ममिंग लेरबा लीला ग्रुप मंगा अमदी शुभंग लीला काउंसिल की प्रेसिडेंट अमदी लाइफ टाइम जनरल सेक्रेटरी अनिगी मथक्ता थमलंबा अथिंगबा अदुसु लौथोरखरे हाइरी ngasi manipur state sumang lila council akhanaba general body meeting pangthokpa loiraba matungda paugi mifamda manipur state sumang lila council gi general secretary y nilachandra na phongdokhibada chahi kaya mamangdagi yanaduna lakpa sumang lila council by lu asi ngasi akhanaba mifam asina amen chawre haloidana lisangani kunga manga gi sangai festival da leipak miyam gi mayokta leibegi damak sumang lila group manga amadi artist sing da athingba thamlakhiba adu sumang lila bu amadi artist sing bu nungshibiduna athingba komthok pirakpagi damak manipur state sumang lila council na miyambu amadi mari leinaba sing bu thagatpa nungaiba amadi ikai khumnaba adu phongdokchari haiba wafam phongdokhi ngasi phongkhiba mifam aduda manipur state sumang lila council ge advisor dr m nara l tarpon acting president hawaibam budhi iboyama khuman ranjit ningthauja purnimasi leima amadi atai lila gi maru oiba nupa amadi nupi artist singsu saruyaki general body meeting manipur state sumang lila council gi nasi special general body meeting pangthok sakre hariba
special general body meeting asida hana na hai tare sahi kaya gi mamang dagi aikoi na yana duna lakpa sumangla council gi bylaw asi nasi hai riba general body meeting asina koi amend tawjare loina na yamna nungai ba paw mana lepak miyam da thamjan ning Manipur State Sumangla Council gi mai kai dagi haukiba 2025 ki Sangai Festival da lepak miyam gi mayok ta leibagi damakta Sumangla Kangluk manga amadi artist waja anigi mafamda thamakiba athingba do leibak miyam na nungsibiduna artist singi awaba si yengbiraga pumpung komthok pirapagi damakta su Manipur State Sumangla Council na mari leinaba miyambu haningai leitana tobiban khangba aduga harauba nungaiba apenba du hongdoksari loinana Sumanglila hariba art form asi Manipur Himalaya Park ki damakta yamna maru oiba art form am oibanina Sumanglila ase matam punamakki oina saukhatpa mai pakpa mangjin thaba amadi pajeng phirap thekpa dumlaba art form ama oirasanu haidana Manipur State Sumangla Council ki maike digi Manipur Sinduna April ngapigani Film Forum Manipur Sinduna April tang taraga tareta wakat mi fam lagani hairi Rakesh Nauyam Secretary Information and Communication Film Forum Manipur na khuyek piduna thadorapa cherol amada haukiba April ki tarik taruk amadi taret lonaba ahingda Beshtupur District ki manung channa leiba Chonglawbida sakhangdaba singna bong kap sinduna Pigliba angang anigi punsi tamthina pikhamna kiba thodok adubu yaningda bofongdok paga loinana misi do January basing fagatuna logyoiba charak pibiu haibagi wakhalonda Film Forum Manipur sinduna lakliba April ki tang taraga taret ki ayuk pung 13 dagina nungthil pung ani fawba wakat mifamama kai sampat leimajam laikai da leiba yaifa thoni community hall da famlagani wakan mifamadu da Film Forum Manipur gi Association Gil taragani thoi gi thoburoi sing lubloi sing amadi film ga mari leina bapumna magna matam chana lengbiraktuna saruk yana ba paujelakli kumja lisingani kunga humdoi gi me ahumdagi ngasi fawba chahi ahum hena thorokliba irang asina maram oiraga miyam da chauna awaba chaitheng nangliba asina film gi thomi pumna makasu nangli haina cherol asina phongdorakli amadi irang asigi waroshin puraktuna ingtappa lamdam ama puraknaba Film Forum Manipur gi maikadigi lainga ki puning chingsilakli Preservation Committee of Deported Manipuri War Heroes in Andaman and Nicobar Islands hariba committee asina Andaman and Nicobar Island the British loilam laingak mapuna loi thaduna punsi pikham nakraba athoba singi mafam ama kannanaba hotnaduna Mount Harriet haina khangnaramba mafam amabu Mount Manipur haina onthokuna mafam aduna square meter listing ani fanglakpada achauba matengi awa ana thodang kaya yaramkiba mafam adugi Andaman and Nicobar Island gi DC officer thabak tawba Muhammad Mustafa amadi magi khungburoina Manipur da thunglabada committee asina achamba opagi thawrabama ngasi lilong chingkha dalaiba makak mayum nazirgi yumda pangthokri Implementation of Women's Reservation Bill 2023 Nari Shakti Vandan Adhiniyam haiba thimda program ama pangthokri Manipur University ki court holder Manipur University na sendana pangthokiba program aduda University ki faculty members sing officials sing staff amadi mahiroi singa saruyaki Manipur Students Association Kolkata na sinduna Manipur Bhavan Kolkata da candlelight vigil pangthokri Chonglawbida thokiba tamthiba thodok adubu yaningdaba phongdoktuna Kolkata da mahi tamduna leiriba mahiroi singna leikidraba singi mafam dai kai khumnaba utpo oina candlelight vigil adu pangthokpani hairi loinana Deputy Regional Commissioner DRC amadi Manipur Bhavan gi staff singna thoramadu pangthokpada chauna mateng pangduna mapong fan bibagi tamakta masakki maikaidagi thadorpa cherol amadi thagatpa phongdorakli Kuidana Manipur da thokiba incident haitare angang macha ani amana sahi manga suba lupa chama aduga amana tha manga tang suri ban angang amaga
ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯣꯏꯈꯤ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯟꯁꯤꯟꯕ ꯑꯣꯏꯅ ꯌꯨꯅꯤꯇꯤ ꯑꯃ ꯐꯣꯝ ꯇꯧꯔꯒ ꯁꯤ ꯀꯣꯜꯀꯇꯥꯗ ꯑꯩꯈꯣꯏ ꯃꯁꯥꯅ ꯁꯤꯟꯖꯕꯅꯤ ꯁꯤꯒꯤ ꯀꯦꯟꯗꯜ ꯂꯥꯏꯠ ꯕꯤꯖꯟꯁꯦ पाव फाउनबा वाटपदगी पामदबा थौदोक थोखिबनी हाइना होम मिनिस्टर गोविंदासना फोंदोरकली लोगी वांगमदा चंगसिलकपा इलीगल इमिग्रेंट्स अमदी फॉरेनर्स सिंग खंदोकनबा लोइनना मसागी मरमदा हननखिनबगी थबक सिंग स्टेट लेंगाक अमदी यूनियन टेरिटरी एडमिनिस्ट्रेशन दा सिनखरे हाइरी अमदी मणिपुर की माइकई माइकईदा मई चांगलकलिबा असि नॉर्मल सि पुरकनबा सेंट्रल लेंगाकना अकनबा मियेंग चंगहनगदबनी नॉर्थ ईस्ट विंडो टीवी संदोक्चरिबा नुमिदांगी पाव मतंग सलोशन जरी मियेंग ताबिरिबा पुमनमक पोमुक सुहना खुरमजरी।